Leingak school shuti thadokkhrabasu phizam Hemanjit amasung hizam luwangbe Linthoingambi meehat yaningdaba phongdoktuna ngasi su Maheiroi lishing kayana irang haurakkhre. Irang adu lakshinaba honabada police tear gas shell amadi mock bomb kappada Maheiroi chamaga humfutaret Ashok Apan Nangle khara amana security force na fajinkre ngasi ayok pung 8 rom tarakpadu aidagi tongan school amasung college ki Maheiroi kaya pisumda laiba how ground da punba haurakhi Maheiroi singado mapung fana punba hauraba matung ayok pung 13 khara halakpadu aida mafam adudagi we want justice Maheiroi hatba yaningde atubada mi hatba sing puthokadabani haiba kholau kya lauduna Imphal more lambida thoraktuna awang pangna Maheiroi singi khongchat ama chatpa hauki Maheiroi singi khongchat aduna moirangkhom kabui khul yokshilakpa duaida khongchat adu ngaiak lepki madugi matung Maheiroi tara romna saba mihut kangbu ama makut thangatuna SP gi manakta changsilaki mihut kangbu aduna Maheiroi ani hatkiba adugi matangda governor amasung chief minister da memorandum amamam pishin balakpani makoi makha tana khongchat asi chatpagi ayaba pibiu haina SP da haiki Maduda SP na governor di masalaite chief minister da memorandum pishin gi haidabadi Maheiroi nupa tara amasung nupi tara gi mihut ama chief minister gi Bunglow da changnaba khanganki adum oinamak memorandum da hapkadaba point kharagi matang da chagenaba lakpadagi chief minister da memorandum pishin bagi wafam adu ngaihaki oina toki Madugi matung Maheiroi sing aduna berigat thamliba mapa adu fauba changsilaktuna kholau kyamarum lauki Maheiroi singi khongjang adu kansilakpadagi police na tear gas cell amasung mock bomb kaya kaptuna Maheiroi sing adu tankhai police na Maheiroi sing tankhai baduda Maheiroi khara sokpadagi hospital da pukhatuna laikanaki kaina thangda Maheiroi mihut kangbu amana SP ga wari sanaraba matung Maheiroi nupa 15 amasung nupi 15 gi mihut ama chief minister unhanabagi damak SP na luchingduna satki Maheiroi ki mihut kangbu aduna chief minister ga unaruraba matung Martin Tongbram kauba Maheiroi amana paumi singda hai point taruk yauba memorandum ama chief minister da pishin ki point sing adugi manungda Hemanjit amasung Linthoingambi hatpada chenabam yoi sing numit ahum gi manungda puthokadabane central force na Maheiroi sing da tear gas amadi mock bomb na chingba kaya kapliba se khudakta lefhangadabane laikhidraba Maheiroi ani adugi hakchang machet amata oirabasu numit humni gi manungda puthokadabani amade chief minister hayengmak Delhi da satuna housing Delhi da leiriba MLA amasung minister singa punna irang asigi waroisen purakadabani haibasini memorandum da yauriba wafam sing asigi paukumda chief minister na laikhidraba Maheiroi ani gi achumba waigel thenglabada numit 15 ni gi manungda puthokani haiba wafam thamlaki Karigumba numitara mangani gi manungda mihatpa sing puthokpa ngamdrabade kari tawgadagi haina Maheiroi singna pukhatpada madugi chaba paukum chief minister na pirakhide ngasi chief minister ga unaki bado mahai yangde haina khale maramaduna mihatpa puthoktri fauba Maheiroi sing thonglon sinbaga loinana khongjang su makha chathagani haina Martin na makha taki अखोइना हाइजरी बिदे अखोई छात्र सिंगसिना छात्र सिंग अनि हातखिबसे नुमित हुमनी gi manungda langlana jing puthokpiro habneba adudha ngasi CBI tajan gai adu akoina estimation nam pibiro sir karum kanda fabang ngani karum kanda justice purok ngani hana about 15 days haire mana adu 15 days se ngamdraga di kaidor kani na akoi sir na kaido bigani habda akoi paukhum phangide adu ngasi changjari ba koi memorandum pisan base akoi gi sigi memorandum pisan base koi fruitful oibra harga di si oide kaina abda akoi se angang ne haibagi matikum themaga thadoreba aduga kanglop ani ga thoiba akoi irang se kamai to peace prokani karamba tangkakta akoi peace prokani hangjagi matamda akoi civilians akoi citizens singige cooperation se si yamna darkar ta hare ado aina hangjagi ba wafam amda cooperation se akoi sida laiba protesters sing sida emotional driven ngaktane ba mi am hat pa moidi mathmoi shoktana lakpa ngaktane ba ado si myam sida ado mi am hek halakpa da kukina akoi di waro gare akoi di protester kani ba akoi na cooperate tawdre har ga government is not government capable of solving this violence si ai na question hang jagi adu da CM je akoi divert tore answer je sigi je akoi kitang penja de ngasi akoi picture ibe je
ꯍꯣꯏ